Manipur Land Revenue and Land Reform Act 1960 asi reform tauduna Manipur gi mafam singda meitei singsu khunda leitanaba punna honaminaba mathau tai haina RPI Athwali gi National Secretary Mahesh thongnawjamna phongdokre wafam asing asi khwairamban ima kaichel gi ima sing unaba amade kaichel lairembi khurumlaba matung paumi singda mahakna phongdokhibane mahakna makhata na hai Manipur gi apunba lamgi chada taruktagi nipan khaktamak meitei singna leiramba asi yaningde maram Jin Kuki narco terrorist sing mapungfana taktoklaga amade Manipur Land Revenue and Land Reform Act 1960 asi reform tauduna Manipur gi mafam singda meitei singsu khunda leita minaba honaminas change political party natraga luchingba ama oiningba oirabasu ahanba wakhalonda Manipur kaiba yade amade meitei kandaba yade haina thabak tawrabade central leader singsu ekhoida changjarakadabane ekhoi gi leiriba leader sing fatte haibadi nate adubu political party singna bound tawraga thamkibana wa amata ngangbang amdre hauzik phatriba asidi lo na yadaba maongda changlakhiba yeknaba sing asina lo na yananaba honabada makhoi gi nupi sing bot lefalaga leibak thugaina ba honarakpa asini haike First time koi Manipur thugaina ba tawri isi yengbiu imai ben hena khangbira mani mapandagi changaga memadagi changaga MP wala manupam da koi Manipur election ba yengbiu MP wala manupam da Manipur election ba terrorist activities hangdokpa government ga shoot tawnarapa adudagi makhon aingi yadaba thabak singdo loya tawra matungda aina yaba mi yahondaba yadena moi nupi sing vote lepalakpa kahalakpa samna harba nemcha kimjen oiro akoigi ladiba mayam debit hamsingi nupi oiro kimni oiro ladiba mayam se aina yaholle harakanda Manipur se thugaina achawa plan ama tawrapani popi thajale sel tanjale nongmai leishale me marbogi lambi semgre akoina sida akoi maiteina tanamta akoigi nusi channel lerekpanina imai ben mayam su kai Hamzadana, Imung Senadana, Nuaina, Habiti Amada Kaiser, Geko, and Laser, Imasing Ataneba. I don't be Imasing Dubu Sumun who live near Masing Harabada. Libani, I do not see Gumba Mayam Seta saying the Haragadi, Akoi Mika Pukumtamure, the saying the Haragadi Akoi, Aib Tasena, where issues with the company, Akoi Sing around is just Sinkuki narco terrorism, illegal immigrants and Nateba. Akoi Delhi the Lam Labia, Chandigarh Lam Labia, Isagi Iram Dam Sidabo, 6 to 8% of the Helamba, Yaning Branibam, I don't know. Sin Kuki narco terrorists amusuk illegal immigrants at Tantu o Matunda. Sigi MLR&LR Act 1960 say anyhow in reform tawraga akoy meitei na 100 labor yaba siyang tan sin sebo mayam.